Republic Day Thauramgi Mangoinana ngasi ayuk anganbada pung 4:35 chatpa matamda Imphal Police Station gi manung chana laiba Nagamapal Rims Road ta Sakti laiba remote control IED ni haina chingnaba ama pokhaikre bom pokhaibagi thodok aduna maram oiraga firol yonba dukan nipan amadi awang thangbada laiba coaching center amagi thongnau gi mingsel seng kaikhi loinana coaching center aduda lakpi nupi macha ama mingsel mache na panbadagi sokhe hairi Humal Lampakta Sanapam Mapam Sana Pidabadagi ngasi ayuk maru oina taekwondo amadi wusu gi sanaroi singna irang hokre tongan ba practicing paiduna sanaroi singi practice tawpham hol piu haina kholaw kyasu lauke Tha asigi kungi tarukta pangthokadoriba 100 suba Republic Day gi mapung fana rehearsal ngasi security gi akanba section thawrang lokotuna pangthokre rehearsal aduda contingent kyana sarugyaki Ziribam dasu district administration na sinduna 100 suba Republic Day gi full rehearsal ngasi ayuk pangthokre RK Sanatombi Devi Vidyalaya Ziribam campus tagi hoduna Ziribam High Secondary School playground fawba sakhiba parade aduda parade contingent kungamangana sarugyaki Central Agricultural University Kaugi Makhada Lairiba College of Agriculture gi chahi gi oiba interface ngasi college asigi conference hall da hodokre conference asida Kaugi Vice Chancellor Professor M Primjit na chief guest oiduna hodokhi